Miyoiba amagi punsida ningjaba amadi hotnababu kallabadi isagi manglan adu sungsoi soidana thungi miyamna Google da India gi oina khwaidagi 2019 faubada search tawriba viewers mayamna Prime Minister Narendra Modi, Salman Khan, Shahrukh Khan bu maithiba piramlaga #1 search on Google da leiribi loinana former pornographic actress oirambi Houjikna model Indian film actress hosu oiribi nupa mayamna saksaba amadi nupi mayamna kalaknabi mayamgi Sunny Leone. Very good day, my lovely friends amadi isa-isal PUMNAMAK po. Welcome to RIKESH Technique channel. Video si positive thinking afaba wakhalon amadi biography ni khanbiraga yengbiu mayamna channel asibu support tawbiba hengatpasi uzabada thamoi sengna haraujai. Ngasigi video asidagi khangbigani madudi Sunny na piklingaidagi houjik faubagi journey kari oibagi dream laiki karamna porn industry asida Lakhibano mahaki husbandga karamna unakhiba amadi nungsinakhiba angang yokhiba controversies Sunny Leone kauba ming asi karamna thonkhibano Indian film industry da karamna khongdarakhiba amadi aroibada Sunny amadi Daniel gi love story su masigi video sida tawa fangbigani maram aduna ngai haktang sillaba matam adu kaithokpiraga haubadigi loiba faubatang video si yengbiu amadi Bruce Lee kids YouTubers PUBG Justin Bieber WhatsApp founder Malala Boni Biju Bala saknai pa kaya amagi biography kuntra hena channel asida su fangbigani maram aduna I button natraga description da adu natraga su aroibagi end screen da playlist ta ihaki video makal si fangbigani mayamna matam kaithokpiraga sungsoi soidana yengbiu ay haki ming Sunny Leone malem asida aibu nungsibiba kaya ama aibu hangoiba kaya ama ay hakpu thina chairiba miyoi aduni Google da khwaidagi search tawba heliba miyoi adu ay hakpu nungsibidragabu 2019 da Google da mayamna search tawbada #1 karamna oidoribano adusu India ki state ta hairagadi khwaidagi yamba viewers ti Manipur amadi Assam dagi ni ay hakna Kerala da film promotion tawba chapa matamda mi lakh kaya matinki asi ay hakpu nungsibibagi damakta natra miyoiba aikhoigi punsi wari asi angakpani kadaidagi hauraga kadai phawba panthung leiba kananasu haiba ngamba nate ay haki asingba ming asi Karenjit Kaur Bohra kaujai 13 May 1981 da Sarnia Ontario Canada da ay hak pokhi aikhoigi imung manung asi Sikh Indian Punjabi ni ay hak school gi life ta tomboy ki type ta leirami nupa macha mayamga lamjen chenba hockey su sanarami ay hak na yamna pamjaba game di sketching tawbani aikhoi pupu asi California da leirami pupuna ningjabadi aikhoi imung manung loina pullaga leiminaba pamlami maramaduna aikhoi Canada thadok USA da yum honglakhi mafam asida part time oina Jiffy Lube kauba German bakery amada thabak tawrami ai hakna pamjabadi nurse oibani ai nursing course su tamba hauki nongma aigi imanabi ama fangnakhi mahakna aise masak mataw yamna fajai acting gi line da oina try taw hairakhi ai hakna su acting gi line asi pamlami matam aduda babasu thabak tatpadagi selgi awaba family da leirami imanabi aduna nongma John Stephen kauba misak amaga unahanki John na amuk Penthouse magazine gi misak amaga unahanki matam aduda ay nurse tambatokhi aidi ahanbada khangde adubu konadi khanglakhi asidi bisexual gi film industry ni haina porn industry asida khongdarakpada ai haki ming asi Sunny haina isana thonjakibani Penthouse magazine gi manager Bob na aibu Leone haina kauki asumna ming asi Sunny Leone haina kaukibani Penthouse magazine gi photo shoot kayamat namki March 2001 Pet of the Month haina ningpon phangki magazine aduda 2003 Penthouse Pets of the Year title manasu phangki adugi matung Vivid Entertainment Company ga contract tawki
Sahi ahumgi films asida adugi matung Virtual Vivid Girls Sunny Leone haina mayamna khangnakhi. Atopa magazine Cherry, My Sticky magazine, High Society, Swank Avian Online, Lake World magazine gisu photoshoot tauki. 2003 dagi 2013 faubada industry asida thabak tawraba matung retirement tauki asidagi Indian film industry da karamna khungdarakhiba Salman Khan na host tawriba show Big Boss 5 reality show asida ai hak entry tauki mioi kharanadi aibu phana yengbi kharanadi phattaba midyeng da yengi matam aduda controversy mayam ama su thoki color TV channel gi mathakta complain tauki adubu angakpa madi oiki numit nini gi manungda anauba 8000 followers ai hakki Twitter account da lakhi Big Boss gi set asida filmmaker amana Bollywood film amagi offer pirakhi film adu ai hakki ahanba film ni mamingna Jisam 2 commercially film adu successful oiki adugi matung Ragini MMS 2 Jackpot, Ek Paheli Lila, Masti Zade, Atopa language ta hairagana Canada, Bengali, Marathi film, Kayama su Kumki amadi, Tungdasu, Asum Mayami Sewa Tauzakhini. Sanina, interview amada Thamkiba Wafam Karamadudi. Nupi amana porn industry da, Kungdarak pasi 90% di, family problem oibana. Hingbagi lanfam asida, Hingdaba yada bagi kaya ama. Isagi izat pu yolaga samas asida hingningba kanasu leiba nate upai leitabagi lambi asida khongdarakpa kayamani nupi aikhoi busu izat respect thambiu nupana aranba tawrabadi yaba nupi aikhoina tawragana phatabi ohenbiba nupi aikhoisu thawai palibani awaba maisa kayama khanglibani nupi aikhoi busu afaba midyengda thambiu aigisu ima baba Ichil Iupa Mari Mata loina lairibani aisu khangi asigi lambi asida changakpa matamda mina kari hainakhini adubu imung manungi selgi awaba kayama laikhibana asiguma thabak asi yaukhibani karigumba wafam amatang iramda masigi ichal amagi anauba gaming YouTube channel mamingna GG Lina Gaming YT YouTube channel asibusu mayamna support tawbiu yengbiu mani subscribe tawbiu maramdi iramda masida isal asumna tholakpasi iramda masigi yamna chawthoksingai ni karigumba isagi dukan gi product ki advertising natraga anauba YouTuber singna growth tips khangbiningba leiragadi screen da pizariba WhatsApp number asida text tawbirau loinana Sunny Leone branding products like Amazon amadi Flipkart gi online shopping gi khudong sabasu yengbir video sigi description da link pijari sungsoi soidan sangbiu amdi yengbiu family ai hakki husband gi mingna Daniel Weber kawi July 2017 da Maharashtra gi Latur kauba khungang amadagi tha kunmathoi subata ngairibi chanupi ama mahaki mingna Nisha Kaur Weber yoksare amadi 4th March 2018 da surugesi tawraga chanupa twins ani amuk pokhi mingna Aser Singh Weber amadi No Singh Weber kawi Sunny amadi Daniel gi love story aigi husband Daniel asi businessman amadi singer amasuni Las Vegas USA da koiba satpa matamda aikhoi ani fangnakhi Daniel na aibu ubada yam nungsiba ama fauki haina hai matam aduda ainadi karimata khalude party amada unarba matung sakmai khangnakhi Daniel na aigi yumda flowers kaya ama tharakhi email dasu message kaya ama send tawrakhi matam aduwaida aigi baba adu cancer nabadagi laikhidaba amadi imasu alcoholic oimandana laikhidre matam aduwaida ai depression wakhal laina nakhi aina warba matam aduda Daniel na aibu support yam tawbikhi aigi wakhal nuai taba matam aduda aibu mateng yam tawbikhi nongma restaurant da date tawba matam aduda Daniel restaurant aduda matam yamna thengna lakhi ai yamna sawningki adubu Daniel na smiling face ta
I am sorry hairaki. Rose ama, ani, ahum, asum tauduna, aingonda rose kunmari piraki, matamaduda ay sawa paki. Karanegi matung, after sahi ahum, sakmay khangnar matung, ay koinil hongki, angang ahum layre, Daniel amadi ay hak, yamna nungay na pali, Daniel asi ay gidi best friend, my love, my everything ni, and I'm happy with my husband. Houjik video yengbiriba ay nungsiraba marup mayamna comments ta thambiramu isamak kari state dagino, kari lamdagino, kari laikai dagino, video si kamain tauba, mathang kanagi biography fambiba, maramdi ay hak na personally oina khangjangningba khara laibadagini, loinana mayamgi support amadi subscribe tawbibagidamak thank you so much. Anauba viewer obirabadi please channel jibu subscribe tawbiu. Angam mamakhay friends sing dasu WhatsApp group, Facebook group, Instagram, social media gi through the gi share tawpa kaubiganu. Video si like tawbiramu. All bell button su nambiu maramdi ay hakna anauba video upload tawbu khuting isagi device ta fangbigani. Isagi chanupi ima iche singbu respect tawbiu. Video si haubadagi lew faubutang yengbibagidamak mayambu ngamkhay leitana thagapa phongdoksari. Nungai na lebiu, section na lebiu. Have a great day. Thank you so much. Bye bye.